ngasi phongkiba tongan-tonganba pausisingdagi lokhatjaba pau khara update puduna lakchari ahanbada maru oiba pau Air India gi plane kaikibagi preliminary investigation report thorakle plane gi engine animak thau thingjin lamba thengnagre lakleba July 19 phawbagi manungda Manipur gi anoba lengak ama semba yabagi thajaba yamna nakna leire PR lengak ki action na lam khopchil lamba sing takhaikre yumbu singda lupa lising amamam fine oina thiengre governor na pikiba thajaba sing thabakta onthoknaba BDF Welfare Association na warning tokre ben ama thauringai da mai chaglakre former CM Ibobina ngangba wangang power pining bagi ngauraba igi choironi haina BJP na phongdokre ming manaba mioi ama phaduna pukraga thu chairaba matung misak onaramle haina thadorokpa merabai bisingna yaningdaba phongdokre miyang bi mayokta thabak tawrubagi mahaina sit manga kagi batu congress na ningsingba fai haina BJP Imphal East na phongdorakre political party singna atum aran khangdana pangangda ngangbada youth sing yoksin bigano haina thongju kendra gi MLA thongam bisorjit na phongdokibagi wafam sing amadi PM Modi na mioi lising yankai matoi henbada appointment letter sing yenthokre Manipur kahel loi harabasu machet ta na kaiba loire haina RK Megena phongdokiba wafam sing Hauzik Pau Sandongna Pijari Haukiba Jun Tara Nitoi Ahmedabad Tagi London Damna Paigadaba Air India Ki Dreamliner Ama Kaikibagi Matangda Preliminary Investigation Report Thorakre Aircraft Accident Investigation Bureau na Thadokiba Report Amaki Matung Inna Miyoi Chani Nipunitoi Tongba Plane Adu Paikat Kraba Matung Second Karagi Manungda Engine Animak Thau Thingjing Lambat Thengnakre Cockpit Voice Record Taraba Matung Report Aduna Hai Pilot Amana Atopa Pilot Amada Thau Thingjin Bra Haina Hangbada Atopa Pilot aduna thau thingjin kiba leite haina paukum piraki hairi plane kaibagi thodok aduga mari leinana CCTV footage yenglaga kupna thijinbada plane aduda uje kumbana thingjin kibagi kudam amata uba phangkide adum oinamak plane adu airport lanthok tringaidagi hauna wangna paikatpa ngamdabagi mawong ama mayek sengna CCTV footage aduda uba phangki black box haina su khangnaba enhanced airborne flight recorder EAFR gi recording yengbada engine animak run position da leiramki adubu thau phangdabana maram oiraga engine animak mathau ningthina tawba ngamdaba oiramle engine amana mathau tawba haurakpadagi khudam thengnakiba tarabasu atopa engine amadudi mathau tawba ngamdabagi khudamda thengnaki Air India gi flight adu paikhat khraba matung second tarani thoi leiraga airport manak nakna leiba BJ Medical College ki hostel da tasinduna aircraft accident investigation bureau ki report matung inna hogjingmaki oinadi Air India gi plane aduda kanagumana mangjongnana amangata thokalambagi khudam amata phangba ngamdri thau thadok thajin tawriba fuel control squad singsu matangda Federation Aviation Authority na kumja lisingani tara Nepalda advisory ama thoktuna kanglon ngakna chalhanduna laki Federation Aviation Authority na lokhatpa thorang singi charuk ama oina plane gi thau thadok thajin tawriba fuel control squads mathanda lok tawba yahandanaba thorang amasu lokhatli handak thokiba laibaktiba thodok adugi matangda Air India gi maigidigi investigation chathaba leitri adum oinamak black box record matung inna plane adu pungda kilometer chani nipu humdoi gi changda wangna paikhat khraba matung mikup kharagi matungda pungda kilometer chahum kuntra humdoi yangna paiki haiba khangba ngamle numit aduda weather ki phibam su thoidokna bodong tilingai oikide akanba nungsit lakhibasu leite adum oinamak plane aduna paikhat khraba matung second khara leiraga engine animakta thau phangdabagi kudong chadaba mayoknaki hiram asigi matangda Civil Aviation Minister Ram Mohan Naidu na hai Air India gi plane kaikibagi matangda preliminary investigation report thadorok libasida media amadi lebak miyamna wakhan chagalaga pau phongbigenu hairakli July 12 dagi hogaduriba parliament mifam asigi mangoinana lakleba July 19 phawbagi manungda anoba lengak sembagi thajaba yamna nakna leire anoba lengak asigi wasak lobada Union Home Minister Amit Shah yauraba yabagi thajaba lei pause sina phangba pawgi matung inna nahan makai anoba lengak ama semnaba honabada BJP MLA singi marakta amata oina punsinba ngamdana tokai na leinaramba adu hojikti amata oina punsinbagi pibamda leire nahan makai punsinba yadana leiramba BJP gi MLA kaya
handak ikui kuidana Delhi da punna unaduna mifam pangthoktuna amato oina punsinnaba warep lawkhibani paw asina makhatana hai oiragliba afaba khongthang asi Delhi gi BJP gi luchingba sing amadi Bharat ki Prime Minister Narendra Modi Union Home Minister Amit Shah dasu mayek sengna tamduna khanghanbadagi anoba lengak ama semnabagi phirep asi lawrakibani haire anoba lengak asi semba matamda kanana Chief Minister oigidoribano haibasi khwaidagi luba ama oiduna leiri hauji phawbagi oinasu Chief Minister oinaba Miyoi ani MLA ani chongthoktuna lei Miyoi ani asi Speaker T.H. Satyavrata amadi Hairok AC gi BJP gi MLA Dr. T.H. Radhe Shyamni hainasu ngangnari makhoi ani asigi marakta Speaker T.H. Satyavrata bu BJP gi center lusingba singna khara hena lumna lobagi pibamda lei hainasu paw asina phongle makhatana paw asina hai hauji Speaker T.H. Satyavrata Guwahati da karigumba thabak amagidamakta leiri chairak sida anoba lengak ama semnabagi thajaba yamna nakna leirakpa asiga mari leinana Speaker T.H. Satyavrata July 16 da Guwahati dagi Imphal da thoraknaba sem sakre haiba paw tari anoba lengak ama semba asida Union Home Minister Amit Shah su Manipur da laktuna sungsoi soidana saruk yaragani haibagi thajaba leire haibasu pause asina Delhi dagi phangba source amana hairi paw asina amuka makhatana phongdokpada anoba lengak ama parliament mifamgi mangoinana semnaba honarakliba asigi maram oigani haina thajanaribadi karigumba parliament mamangda BJP gi anoba lengak ama semhodaba tarabadi makhatana Manipur da PR thamkigadaba amadi BJP asi Manipur da pura hogotpa ngamdana laikhargani maduna Manipur da BJP maru mara taduna BJP lengak paiduna makhatana lehounabagidamagda parliament mamangda anoba lengak asi semnabagi thabak center gi lusingba singna paikalakpani BJP gi anoba lengak asi leiba tarabadi makhatana Manipur da BJP gi masa mareng sandoktuna matam kuina Manipur da BJP gi lengak sasan tung koina leinabagidamagda thorang asi paikalakpa oigani haina thajanari Miyamgi lengak leiringai da tauba ngamkidraba achouba thabak ama PR gi lengak matam sida tawrakle PR lengak ki action da lam khopchil lamba sing takai kre yumbu sing dagi lupa lising amamam gi fine su thien kre Imphal West District ki manung chanba Kaisampa tagi tidim lambi airport fawba ahanba oina lambi gi nak yeta masagi mafam natabada chajil lamba sing excavator sizinaduna thugai kre Imphal West District ki magistrate ki yathang matung inna akanba security ki section thoranga loinana chathakiba encroachment eviction asi makhatana uripok maikai chingjamai maikai na singba singdasu mathang sinna tau chathanaba district magistrate singda mari leinaba singna yathang pikre ayupung 8 aduwaidagi hawduna lambigi footpath yauna drain mathakna singba singda dukan oina sajinba nung leingoi paisinduna thamba yauna yumgi polam sing thamjillamba kaya loktokpagi thabak district administration gi kangmuna chathagi tha asigi marida Imphal West gi district mayang lambam Rajkumar na order ama thoktuna ngarang nungthil pung 3 Pawbagi manungda lam khopchinba singduna sajiliba sing lokthok janaba amadi pochai paisinduna thamliba lokthoknaba khangan khibani adubo hairiba mafam sing asida haikiba wasing ngaktaba maramna district magistrate ki kangbu sing aduna excavator yauna security ki kangbu sing sijinaduna takthokpagi thabak adu chathakibani eviction chathaba aduda Imphal West ki DC masamak laktuna mari leinaba SDO SDC singsu yauna yengsinbagi thabak chathaki henjinna chajilamba sing excavator sijinaduna thugaiba horakpadagi masa nasu sengdokchaba yauki sidokchabasu yauki adubu masana sidoktana leiriba sing adugi mathakta district administration gi maikaidagi lupa lising amagi fine su kaktuna pikhalaknaba khanghalamki mafam ayamada masagi dukan natraga yum oina leinariba mafam sing adudagi miyamna chanariba footpath romda henjinna sajinduna leiramba amadi jingana singba sing kupsillaga dukana singba sing oisilamba kayasu thengnaki ngarangi khongthang asida Manipur Public Premises Eviction of the Unauthorized Occupation Act Occupants Act lising ama chamapon humpudra Nepal gi section 3 gi makhada chathagibani eviction drive asiga mari leinana Imphal West ki Deputy Commissioner Mayang Lambab Rajkumar Singh na hai Imphal West ki tungan mafam singda logi wangmada structure kaya ama sajinduna leiriba asi lokthoknaba mangjungnana district administration gi maikaidagi si tharaktuna khangan khiba laikre
BDF personnel matam kayagi mamangdagi mayoknaduna laklaba khudongchadabasing thabakta ontholagani haina Manipur Sarkar gi maikaidagi All Manipur BDF Employees Welfare Association gi Central Committee da pikhiba thajabasing adu thabakta onthokadabani karigumba onthoktaba tarabadi association asina Manipur pumba khongjang changsingani haina tawriba asida support torogani haina BDF Welfare Association Thawal District gi maikaidagi phongdoragli association asigi chirol amana hai BDF gi demand sing asi tha ani phawbagi manungda thabakta onthokani haina state government ki maikaidagi thajaba pikibani adubu haikiba matam adu loikhrabasu hojik phawba thabak oina onthokte haina pendaba phongdokladuna demand sing asi khanaduna ayaba pinaba government ki maikaidagi governor in council da pukhatnaba dabi tawri government ki maikaidagi matam chana thamoi sengna thabak paikhatpana BDF personnel singi justice peace amasung dignity phanganba ngamgani hairakli Yamna kiningai oiba thodok amada ben ama thauduna lakpada khanghoduna gari gi engine adu ka hena chagalakpadagi maina tumna chakre haire tabada kiningai oiraba amasung yamna khudong thiningai oiba thodok asi Imphal gi Chingmairong gi MBC Church amadi Law College manakta thokibane gari gi registration number na AS01AT7458 ni Manipur Fire Service tagi phangba pauna hai thodok asi ngarang ayupung ama makhai nungthil pung ama makhai rom tarakpada thokibani thodok adu thokle haiba paw hek phangbaga motorcycle water mist system amadi bolero AFT sizinaduna mai adubu kannaba honaki gari adugi mapuna paw pirakpa thengbadagi mapung phana kanbadi ngamhodre thodok aduda mioi amata asok apandi yahodre Tha asigi Nepalda haingangda pangthokiba interaction program amada CLP leader o ibobina thamkiba wafam sing adu power pining bana ngauraba migi choirol ni haina BJP haingang mandal na thadokpa chirol amana hairi chirol asina makata na hai Imphal West ki masagi oijaramba panchayat ki block mari Kobru Lekha Kalapahar Toribari amasung Shanti Larabari Paraisain asi o ibobi lengakna Kangpokpi ADC da pithoklamba adu BJP gi Biren lengakna Imphal West ta amuk hanjil hankre ZRA gi Lusingba Myanmar macha Thanglian Paw Guite amasung KNA gi Haukip ka taunaramba su agreement BJP gi Biren government na kakthatkre Chu sign taunaraba matung sugi kemsing Imphal Valley gi akoibada koisillaga thamlamkibani loinana asigumba strategic oiba mawongda sugi base sahalamba asigi maram ibobina pigedabani any koki tribe haina mitop pusilaklaga vote bank sagatpa yanaba Congress Sarkar na ST list ta chalalambani masina maram oiraga Manipur da changlakpa illegal immigrant singna issue kaya ama tholakhibani adubu any koki tribe asi ST list gi kakthatnaba Biren Sarkar na cabinet decision lawraba matung tribal affairs ministry da thakibani loinana any Mizo tribe amasung masisu Mizo khaktang oina sindoknaba center da haikre ILP BJP lengak matamda purakibani Congress Sarkar na 1980 gi LRA ki chanaba matamda general community na lam yonba khak yaba aduga leibadi yakidaba adu Biren lengangna onthokuna thamlamba athingba adu lokthokre central government amsung Biren lengangna regulate tawduna biometric logdrabadi akanba system amagi makhada mitopsing changba yahandabata natana FIR su kakthatkrabani FMR su kakthatkrabani Imphal West ki mayang Imphal Police Station ki manung chanba Chabung Company makha lekaida leiba khul ngakpa yawbani haiba mioi ama Kaching Police Commando ki kangbuna phaba lakpa matamda lekai aduda leiba khul ngakpani haiba mioi aduga ming manaba mioi ama commando kangbu aduna phaduna pukraga phu chaiba thabak chatharaba matung misak onaramle haina thadokiba thong adubu maikai adonggi maira paibisingna akanba mongda yaningdaba phongdokli pawasin hai ngarang nungthil pung ani makai rom taba matamda Kaching Police Commando gi kangbu amana Chabung Company makha lekaida lakpaga loinana lekai aduda leiba Laurembam Rajkumar atopa ming abung apokpa Laurembam Inautom babu Commando gi kangbu aduna maram amata taktana phaduna pukibani hairi Laurembam Rajkumar asi auto thauduna imung manung puduna leiba miyoini hairi thodo asigi matangda KCU
MMA ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯃꯈꯥꯗ ꯂꯩꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯌꯥꯡ ꯏꯝꯐꯥꯜ ꯆꯥꯕꯨꯡ ꯀꯝꯄꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯑꯄꯨꯟꯕꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯧꯗꯥꯝ ꯕꯤꯂꯥꯁꯤꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯧꯔꯦꯝꯕꯝ ꯔꯥꯖꯀꯨꯃꯥꯔ ꯑꯦꯂꯥꯏꯁ ꯑꯕꯨꯡꯕꯨ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯈꯔꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯐꯨꯕꯤꯔꯒ ꯊꯥꯗꯣꯔꯛꯄ ꯍꯥꯏꯕꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯂꯧꯔꯦꯝꯕꯝ ꯔꯥꯖꯀꯨꯃꯥꯔꯒ ꯃꯤꯡ ꯃꯥꯟꯅꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯆꯥꯕꯨꯡ ꯀꯝꯄꯅꯤꯗꯒꯤ ꯈꯨꯜ ꯉꯥꯛꯄ ꯌꯥꯎꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯩ꯫ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯑꯗꯨꯅ ꯃꯤꯡ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯇꯝꯊꯤꯅ ꯐꯨꯔꯒ ꯃꯤꯁꯛ ꯑꯣꯟꯅꯔꯝꯂꯦ꯫ ꯃꯤꯡ ꯃꯥꯟꯅꯗꯕꯒꯤ ꯐꯥꯔꯨꯕꯅꯤ, ꯃꯤꯡ ꯃꯥꯟꯅꯔꯨꯕꯒꯤ ꯐꯥꯔꯨꯕꯅꯤ, ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ ꯖꯨꯂꯥꯏ 10ꯗ ꯍꯩꯉꯥꯡꯗ ꯄꯥꯡꯊꯣꯛꯄ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁ (INC) ꯒꯤ ꯊꯧꯔꯝ ꯑꯃꯗ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ, MP ꯕꯤꯃꯣꯜ ꯑꯃꯗꯤ INC ꯒꯤ ꯊꯧꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯕꯤꯖꯦꯄꯤ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯕꯤꯖꯦꯄꯤ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯤ. ꯗꯤꯁꯦꯝꯕꯔꯅ ꯊꯥꯗꯣꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤ 15ꯗ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯂꯨꯆꯤꯡꯕ ꯀꯪꯒ꯭ꯔꯦꯁ ꯂꯩꯉꯥꯛ ꯄꯥꯏꯔꯝꯕ ꯃꯇꯝꯗ ꯇꯧꯔꯣꯏꯗꯕ ꯑꯃꯗꯤ ꯇꯧꯍꯩꯗꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝꯒꯤ ꯃꯍꯩꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯐꯨꯔꯨꯞꯁꯤꯡ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯉꯥꯛꯅ ꯈꯥꯏꯕꯨꯡ ꯈꯥꯏꯕꯨꯡ ꯇꯥꯍꯜꯂꯝꯈꯤ꯫ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯆꯥꯎꯈꯠ ꯈꯣꯡꯆꯠꯇ ꯊꯣꯡ ꯃꯥꯟꯅꯅ ꯌꯦꯡꯂꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯈꯣꯏꯁꯥꯎꯅꯔꯕ ꯑꯃꯗꯤ ꯄꯦꯟꯗ꯭ꯔꯕ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯇꯝꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯦꯝꯕꯨꯁ ꯐꯥꯎꯕ ꯇꯧꯔꯛꯇꯨꯅ ꯁꯤꯅꯤꯡ-ꯁꯤꯠꯇ ꯍꯤꯡꯍꯧꯈꯤꯕꯅꯤ꯫ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯁꯦꯝꯕꯤꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯎꯃꯪ ꯀꯣꯛꯊꯣꯛꯇꯨꯅ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯒꯤ ꯁꯦꯟꯗꯥꯟꯐꯝ ꯑꯣꯏꯅ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯃꯨꯠꯊꯠꯅꯕ ꯅꯍꯥꯁꯤꯡꯒꯤ ꯗ꯭ꯔꯒꯀꯤ ꯂꯥꯡꯗ ꯊꯨꯍꯟꯗꯨꯅ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯏꯄꯥꯛꯍꯟꯗꯨꯅ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯇꯨꯡꯒꯤ ꯑꯁꯥ ꯎꯗ꯭ꯔꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯍꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯂꯩꯉꯥꯛ ꯑꯃꯒꯤ ꯃꯊꯧ ꯇꯧꯔꯝꯂꯕꯗꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯣꯏꯔꯝꯂꯣꯏ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯥꯋꯔ ꯑꯦꯛ 1959ꯒꯤ ꯃꯔꯨꯝꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯒꯤ ꯂꯩꯉꯥꯛ ꯃꯇꯝꯗ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝ 1995ꯒꯤ ꯄꯨꯟꯁꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯃꯁꯤ INC-ꯅ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯆꯂꯥꯏꯕ ꯍꯥꯏꯕꯁꯤꯗ ꯑꯁꯣꯏꯕꯁꯨ ꯂꯩꯒꯅꯤ, ꯑꯆꯨꯝꯕꯁꯨ ꯂꯩꯒꯅꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯄꯨꯕꯗ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯌꯥꯎꯏ ꯍꯥꯏꯅ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯒꯤ MLA ꯊꯣꯉꯥꯝ ꯕꯤꯁꯣꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯄꯨꯟꯁꯤꯜꯂꯁꯤ ꯑꯩꯈꯣꯏ ꯀꯧꯕ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯒꯤ ꯅꯍꯥꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯒ ꯆꯦꯟꯕ ꯂꯨꯞ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯀꯣꯡꯕꯗ ꯂꯩꯕ ꯏꯁꯠ ꯒꯥꯔꯗꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯀꯟꯀ꯭ꯂꯦꯕ ꯐꯣꯔ ꯌꯨꯊ ꯏꯝꯄꯥꯋꯔꯃꯦꯟꯠꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯂꯥꯏꯁ꯭ꯔꯝ ꯃꯅꯤ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯀꯨꯜꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯨꯇꯨꯝ ꯀꯨꯟꯖꯀꯦꯁꯣꯔ, ꯁꯦꯟꯠ ꯖꯣꯁ ꯍꯥꯏ ꯁ꯭ꯀꯨꯜ ꯋꯥꯡꯈꯩꯒꯤ ꯁꯦꯅꯤꯌꯔ ꯑꯦꯁꯤꯁꯇꯦꯟꯠ ꯇꯤꯆꯔ ꯂꯥꯏꯈꯣꯔꯝ ꯕꯣꯙꯤꯕꯟꯇꯅꯆꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯇꯨ ꯕ꯭ꯔꯤꯡ ꯄꯤꯁ ꯑꯦꯟꯗ ꯔꯦꯁꯇꯣꯔꯦꯁꯟ ꯊ꯭ꯔꯨ ꯌꯨꯊ ꯏꯝꯄꯥꯋꯔꯃꯦꯟꯠ ꯏꯟ ꯗꯤ ꯔꯤꯖꯟ ꯍꯥꯏꯕꯁꯤꯗ MLA ꯕꯤꯁꯣꯖꯤꯠꯀ ꯂꯣꯏꯅꯅ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯅꯍꯥ ꯀꯌꯥ ꯁꯔꯨꯛ ꯌꯥꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯄꯨꯈꯠꯇꯨꯅ ꯈꯟꯅꯈꯤ꯫ MLA ꯕꯤꯁꯣꯖꯤꯠꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯈꯣꯏ ꯃꯇꯝꯕꯨ ꯌꯥꯝꯅ ꯚꯦꯂꯨ ꯂꯩꯅ ꯁꯤꯖꯤꯟꯅꯕ ꯆꯪꯏ꯫ ꯃꯇꯝ ꯐꯪꯂꯤꯉꯩꯗ ꯑꯩꯈꯣꯏꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯑꯃꯗꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯕ ꯆꯪꯏ꯫ ꯑꯐꯕ ꯄꯣꯂꯤꯁꯤ ꯁꯦꯝꯕꯗ ꯌꯨꯊꯁꯤꯡꯒꯤ ꯊꯧꯗꯥꯡ ꯆꯥꯎꯏ꯫ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯝꯃꯤ꯫ ꯂꯩꯉꯥꯛꯀꯤ ꯄꯣꯂꯤꯁꯤꯁꯤꯡꯗ ꯑꯁꯣꯏꯕꯁꯨ ꯂꯩꯒꯅꯤ, ꯑꯆꯨꯝꯕꯁꯨ ꯂꯩꯒꯅꯤ꯫ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯆꯨꯝꯊꯣꯛꯃꯤꯟꯅꯕ ꯆꯪꯏ꯫ ꯂꯝ ꯑꯁꯤꯗ ꯌꯨꯊꯁꯤꯡꯒꯤ ꯊꯧꯗꯥꯡ ꯆꯥꯎꯏ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯑꯁꯤ ꯑꯐꯕ ꯊꯕꯛ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯃꯗꯤ ꯊꯥꯒꯠꯄꯤꯕ ꯋꯥꯠꯂꯤ꯫ ꯃꯁꯤꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯊꯥꯗꯣꯛꯃꯤꯟꯅꯕ ꯆꯪꯏ꯫ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯕꯒꯤ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ ꯆꯪꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯥꯛ ꯆꯥꯎꯕ ꯀꯌꯥꯅꯣ ꯃꯅꯤꯄꯨꯔꯗ ꯀꯔꯝꯕ ꯐꯨꯔꯨꯞ ꯈꯨꯟꯗꯥꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯆꯪꯏ ꯍꯥꯏꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯅꯍꯥ 51,000 ꯍꯦꯟꯕꯗ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯂꯦꯇꯔꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ 13ꯁꯨꯕ ꯔꯣꯖꯒꯥꯔ ꯃꯦꯂꯥ ꯐꯪꯁꯟꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝꯗ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯅꯍꯥꯁꯤꯡꯗ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯌꯦꯟꯊꯣꯛꯄꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ 98ꯇꯁꯨ ꯃꯈꯥ ꯇꯥꯅ ꯄꯥꯡꯊꯣꯛꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯂꯦꯇꯔ ꯌꯦꯟꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥ ꯉꯥꯡꯅꯒꯅꯤ꯫ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯂꯦꯇꯔ ꯑꯁꯤ ꯈꯨꯠꯁꯤꯟꯅꯈ꯭ꯔꯕ ꯃꯤꯑꯣꯏ 51,000 ꯍꯦꯟꯕ ꯑꯁꯤꯅ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯔꯦꯜꯋꯦ, ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤ, ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯣꯁꯇꯦꯜ, ꯍꯦꯜꯊ,
ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ, ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯃꯗꯤ ꯂꯦꯕꯔ ꯑꯦꯟड ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯍꯥꯏꯔꯤꯕ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯆꯥꯊꯣꯛꯈ꯭ꯔꯕ ꯂꯐꯣꯏ ꯃꯀꯨ, ꯁꯨꯝꯗꯣꯛꯈ꯭ꯔꯕ ꯆꯨꯕꯥ, ꯃꯍꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯆꯝꯄ꯭ꯔꯥ ꯃꯀꯨꯅ ꯂꯨꯆꯤꯡꯕ ꯑꯣꯏꯕꯗ ꯀꯔꯝꯕ ꯂꯩꯕꯥꯛꯅ ꯆꯥꯎꯈꯠꯄ ꯉꯝꯒꯅꯤ? ꯌꯦꯜꯍꯧꯃꯤ ꯀꯌꯥꯅ ꯈꯨꯟꯗꯥꯕ, ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯀꯌꯥꯅ ꯈꯨꯟꯗꯥꯕ ꯆꯍꯤ 2000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯔꯕ ꯂꯝꯗꯝ ꯏꯔꯩꯄꯥꯛ ꯀꯪꯂꯩꯄꯥꯛ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯔꯕꯁꯨ ꯃꯅꯤꯄꯨꯔ ꯉꯁꯤꯗꯤ ꯃꯤꯡꯁꯦꯜ ꯀꯥꯏꯕꯒꯨꯝ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯜꯂꯒ ꯂꯝꯗꯝ ꯑꯁꯤ ꯀꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯕꯤꯁꯠ R.K. ꯁꯅꯥꯌꯥꯏꯃ ꯃꯦꯘꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯋꯥꯡꯈꯩ ꯀꯩꯊꯦꯜ ꯑꯁꯥꯡꯕꯤꯗ ꯂꯩꯕ ꯅꯍꯥꯔꯣꯜ ꯁꯤꯟꯊꯥ ꯀꯥꯡꯂꯨꯞꯇ ꯄꯥꯡꯊꯣꯛꯄ ꯑꯍꯥꯟꯕ ꯋꯨꯃꯦꯟ ꯁꯦꯟꯁꯤꯇꯥꯏꯖꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯋꯨꯃꯦꯟ ꯐ꯭ꯔꯟꯠꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯦꯘꯦꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯔꯕꯁꯨ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯩꯇꯩ, ꯅꯥꯒꯥ, ꯀꯨꯀꯤ, ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯒꯤ ꯃꯔꯛꯇ ꯇꯣꯡꯁꯤꯟꯗꯨꯅ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯍꯟꯅꯍꯟꯅꯕ ꯑꯃꯗꯤ ꯅꯨꯡꯁꯤꯗꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯝꯄꯥꯛꯇ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩꯁꯤꯡ ꯇꯝꯄꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯅ ꯆꯠꯄ ꯌꯥꯍꯟꯗ꯭ꯔꯤ꯫ ꯃꯁꯤꯅ ꯃꯅꯤꯄꯨꯔ ꯀꯥꯏꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯂꯝꯗꯝ ꯑꯁꯤ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ ꯆꯪꯏ꯫ ꯃꯅꯤꯄꯨꯔ ꯈꯪꯗꯅ ꯃꯅꯤꯄꯨꯔ ꯀꯟꯕ ꯌꯥꯔꯣꯏ꯫ ꯂꯥꯜꯍꯧꯕ ꯑꯃꯒꯤ ꯊꯕꯛ ꯊꯧꯔꯝ ꯆꯦꯜꯂꯝꯕ ꯃꯇꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗ ꯁꯔꯨꯛ ꯌꯥꯕ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯔꯦꯖꯤꯅꯦꯟꯠ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯇꯉꯥꯏꯐꯗꯕ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯕꯗꯨꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯂꯩꯉꯥꯛꯂꯣꯟ ꯁꯦꯟꯃꯤꯠꯂꯣꯟ ꯁꯦꯝꯖꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯕꯗꯨ ꯋꯥꯈꯜ ꯇꯥꯍꯟꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯗꯦꯜꯂꯤ ꯌꯦꯡꯕꯗ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯏꯁꯥꯒꯤ ꯂꯩꯉꯥꯛ ꯑꯩꯈꯣꯏꯅ ꯁꯦꯝꯖꯔꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄꯤꯄꯜꯁ ꯐ꯭ꯔꯟꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ N. ꯔꯥꯖꯤꯕꯅ ꯍꯥꯏ ꯆꯥꯊꯣꯛꯈ꯭ꯔꯕ ꯂꯐꯣꯏ ꯃꯀꯨ, ꯁꯨꯝꯗꯣꯛꯈ꯭ꯔꯕ ꯆꯨꯕꯥ, ꯃꯍꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯆꯝꯄ꯭ꯔꯥ ꯃꯀꯨꯅ ꯂꯨꯆꯤꯡꯕ ꯑꯣꯏꯕꯗ ꯀꯔꯝꯕ ꯂꯩꯕꯥꯛꯅ ꯆꯥꯎꯈꯠꯄ ꯉꯝꯒꯅꯤ? ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯂꯩꯉꯥꯛꯂꯣꯟ ꯊꯝꯕꯒ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯏ꯫ ꯑꯐꯕ ꯂꯩꯉꯥꯛꯂꯣꯟ ꯑꯃ ꯊꯝꯅꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥ, ꯑꯍꯜ, ꯅꯨꯄꯤ, ꯄꯣꯂꯤꯇꯤꯛꯁ ꯐꯖꯅ ꯈꯪꯍꯟꯕ, ꯂꯩꯉꯥꯛꯂꯣꯟꯒꯤ ꯃꯔꯨꯑꯣꯏꯕ ꯈꯪꯃꯤꯟꯅꯕ, ꯇꯉꯥꯏꯐꯗꯕ ꯀꯌꯥ ꯅꯩꯅꯕ ꯑꯃꯗꯤ ꯈꯪꯃꯤꯟꯅꯕ ꯆꯪꯂꯤ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯁꯤ, ꯏꯁꯥꯒꯤ ꯊꯕꯛ ꯏꯁꯥꯅ ꯇꯧꯁꯤ, ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗꯅ ꯂꯩꯕꯥꯛ ꯀꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯍꯤꯡꯁꯤ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣই ꯊꯧꯅꯥ ꯈꯔ ꯐꯅ ꯊꯕꯛ ꯇꯧꯁꯤ, ꯃꯤꯒꯤ ꯃꯤꯄꯥꯜ ꯇꯥꯡꯕ ꯇꯣꯛꯂꯁꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯂꯧꯔꯛꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨ ꯉꯁꯤꯁꯨ ꯂꯧꯕꯤꯌꯨ꯫ ꯅꯨꯄꯤ ꯈꯨꯟꯅꯥꯏꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯈꯤ꯫